मैम सिनेल सिगी मैकेडी स्पेशल कंटेंट मा मैम ना थमजगे कंटेंट असी पौनाफम पाउसी एडिटोरियल पेज तगी लखो सरकार मैम स्पेशल कंटेंट मोइन मैम ना थमजबनी तो थमजगे कंटेंट असी ममिंगसिना मंगलाकनबा अमसुंग डिमेंशिया गा लैनरिबा मरी थेलसीदा श्यामकिशोर सिंह मंग हाइबसिसु करिनो मिपुम खुदिमांगना यामना तोयना हंगनाबा वांगनी तोआन अपाम अनिंग वाफम फोंदोंनै साब साब अककनबा पाखोम पीबदि ngamdri अकीबा मंगलुरगा मिकअप थोलकपदा यामना वाब अकीबदी मंगलिबा मियोय खुदिमांगना फावी मियोय अमगी पुंसीदा तुंबा हाइबसी थादोकनाबा यादि इंग्लिश अनिगा कुनगनी थोयगी ग्लोबल हेल्थ एस्टिमेट ना पीखिबा पाउदोंगी मतुंगिना मालेमगी मियोय अमगी पुंसी सांगबगी मतमसी सांसता सही हुमद्रागो हुमदोइनी सही हुमद्रागो हुमदोइ पुंसीरबा मियोय अमगी तुंबगी अपुनबा मतमदी मियोयदुगी मपुंसीगी सरुक अहुम थोकपगी सरुक अमनी हाइबदी सही कुनगमरीनी अदुगा अपुनबा मंगबगी अपुनबा मतमसी मियोयदुगी तुमलिबा अपुनबा मतमगी सरुक मरी थोकपगी सरुक अमनी हाइबदी सही तरुकनी सेप्टेम्बर की तांग कुनगमथुइबु वर्ल्ड अल्जाइमर डे अदुगा अक्टोबर की तांग तराबु वर्ल्ड मेंटल हेल्थ डे हाना पांगदोखरे सेप्टेम्बर की था असिमा की तांग कुनगमंगादगिना कुनगतरेता मंगलाकनबा हाइबसिगा डिमेंशिया गा नकनबा मरी पुशिलकपसिनी अकीबा मंगलाकनबा हाइबसिगा सही हुमफुगी मसक्ता लेबा अहलसिंगदा डिमेंशिया की लैना निंगसिंगबगी पांगल वालकपा वखल सोयरकपगी फिबमसिगा याम नकनबा मरी लैनै अकीबा मंगलाकनबा हाइबसि मियोय अमगी तुंगदा ओइरकदबा डिमेंशिया की फिबमसि हाना मांगजौनना खांदोकपा ngambagi pambai amani suhari adumoinamak mangbasina aikhoigi punsida kari maru oiba thaudang lauribagi haibasini ngasi phawbada karigidama aikhoina manglibano haibasigi maramda yamna mamutana khangmangamdri aikhoigi brain na matokramna mang haibasi semlibano sagalibano amasu khwaidigi hena maru oiribadi karigumba matamda aikhoina mangliba akiba mangsiga aikhoiga hakselga maru oina brain si masamo fona leidibra natraga leitabra haibasiga yamna naknaba mari ama sagalapasini yamna toina phataba mangba haibasi dementia gi indicator ni haina vigyanik singna phongdokna pasini mangi maramda nainabada khwaidigi nauna phangkiba amadi The Lancet Clinical Medicine Journal da phongkiba paudom gi matungina aikhoina mangliba mangsina khangmangamda amadi takpadadi brain gi masamo fana leidi natragna leite haibadu mangliba mangduna yamna marik suna tai haina paudomli hena singthane oibo wap mam panba taragadi miyai salakpa natragana ahal oirakpa matamda phattaba akiba mangba masu toina manglaknabasina dementia kauganbagi sangsi yamna hengalei अकीबा मंगमंगबा डिमेंशिया यामना नकनबा मरी लैनै सुहाइरि अहल ओइरबा मियोय सिंगसि सादा मारफुगा मंगादि अकीबा नुंगाइतबा मंगमंगबगी पाउदम लै वैज्ञानिक सिंगना नौना थिजिनबदगी फंगबा पाउदमगी मतुंगिना मियाइ चलबा मियोय सिंगना फतबा नुंगाइतबा मंग तोयना मंगलबदी काउगनबगी लैना नरकपा याबगी खुदोंग थिबदु मायुक नरकनी हाइबगी warolsu phongdokli sayol amada sang naina phataba nuaitaba mangsi anirak manglabadi dementia haibadi wakal khan mangambagi sang hantarakpa wakal da phawriba singdu laukshin mangambagi sang hantarakpa kaugonbagi laina narakpa yabagi sang yamna wangli mang nuaitaba phataba mangba haibisna wakal yamna nuai handi amasumasina wakal nuaitaba akiba phonba lamtakna basi phawali sleep foundation gi matungina nuaitaba mangba haibisna mangliba midubu mikap thokalabadi अकीबा मंगबा नत्रगा मंगलाकनबगी मनुंग सनगनी अंगांग सिंगसु मंगमंगी अदुबु अहलगी कंगलुप्त लैरिबा मियोय सिंगदा सादा यांखैदगी मारफुगा मंगा मंगमंगी सयोलगी ओइना सादा मंगादि मंगमंगबगी पाउदम लै हिरमसिदा थिजिलिबा वैज्ञानिक सिंगी मतुंगिना नुंगाइतबा अवाबा मंगसि यामना तोयना मंगबा हाइबसि सहीगा यामना नकनबा मरि लैनै मंग नुंगाइतबा मंगलाकनबा हाइबसिना तुंबा कैहली मापुंग फाना पोथाबा फंगंदि तुम कहनबा मपुंग फाना पोथाबा फंगंदबा सिना वखल खनबा मसुंग वखल फावरिबे सिंगदो लौक्षिनबा ngambagi sang hantarai वखल gi asuma फिरेपतु लौक्षिनबा ngamlakti yamna toina phataba nuaitaba mangmasina kauganba madi ahal oirakpa matamda ningsingmagi pangal walakpaga mari leinaba degenerative disease haibadi singli nauriga mari leinaba laina amasum haksangi tongsa sing phajinbagi laina narakpa yabi oithokpalei हिराम सिदा थिजिलिबा वैज्ञानिक सिंगना सिंगली नौरिगा मरी लैनबा लैना अमसुम हक्सांगी तोंगसा फाजन पुनसिनबा लैनागी अवाब मायुकनरिबा मदि वखल लौक्सिंगी सांग हंतरकपा अमसुम हक्सांगी फिबम सोक्सिलाई हाइबसि उत्पंगमख्रे थिजिनबसिगी असौब थौदांग लौखिबा यूनिवर्सिटी ऑफ बर्मिंघम दा क्लिनिकल
Fellow in Neurology oina thau puriba Dr. Abidemi Otaikuna The Lancet Clinical Medicine Journal phonakibas lekhre tumba kaiba haibasi cognitive declines haibati wakal khanba madi wakal na lauksin mangamdaba haiba laina soidana tholakani haibigi mangjawnana ingit pibne haidi hiram sida thijin madagi kari kari pambai sing sijina kibagi thijiloi sing asina ahan ma kanglupta sai kunthraga manga dagi humfuga mari suraba samna hairabada miyai salaba nupa amasung nupi punna satruka manga khangatlami makoina tumba masu mangmangbagi maramda sahi mapan sangna nainarami ani suba kanglupta sahi humfuga manga gi matakta leiba miyoi ahal lising ani ga saniga humfuga mapan study of osteoporotic fracture SOF amasung osteoporotic fracture in men study MROS haibadi nupi singi thagi khongkap amadi nupa nupi gi saru sing nainarami amasum masiga mari leinana makoi puna maktubu sangsata sahi manga sang makoi gi tumba masum mangi maramda thijilami hiramsida nainabigi khangalaba miyoi sing adugi cognitive test haibadi makoi gi wakal lausing masum ningsingba ngamagi pangal sangyeng si mapung phana pangthoklami amasum makoi na tumbagi mawong mataw masum akiba mangna wakal khanmada piriba akaiba singdu khangdoknabagi dama Kwasnier haibadi pau khomnabagi wang hangba CSU yentoklami hairiba matam sigi manungna sangyeng sathanabagi khangatlaba miyoi khudimaki ningsingbagi sakti khangdokpa ngamlaba ningsingba masum makoina tawriba thabagi khongjal masum makoina ngangba sakpa sangyeng pangthokpada cognitive test yamna toina makha sathana pangthoklami hiramsida thijiliba Dr. Otaiko gi khutpusina sayol amada awaba nuaitaba mangmangdaba miyoi singduga sayol simakta mang nuaitaba mang anirak mangba miyoi singduga sangdamna duna dementia gi layong leibra haibadu kupna yingsilami Dr. Otaiko na phongdokpagi matungina yamna toina mang nuaitaba manglabadi neurodegeneration gi thaksi yamna wangkhre takpani haidi Dr. David A. Marlins Psychiatrics and Director of the Pacific Branch Health Centers at Providence St. John's Health Center na marik sumu wapam sa phongdorakli mang haibada ahal oiraklaba matamda mapung phana tumba haibasina brain bu masamu phana thama ngamnabagi maruiba maramamani manglaknaba mangnuaitaba haibasi psychological stress thokali tumba psychological gi akaiba pi haksangda oxygen gi sang su yamna nemi tumba kaiba khaknatana phattaba nuaitaba mangdo ningsingduna leibasina wakal yamna wahali tumba yahande thijiliba khangbusina thamkibu wapamda ahal oirakpa matamda nupidagi nupana dementia nabagi sang heli haidi ahal oiraba nupa amana sayol gi oina phangba manglaknabasi manga amasu manga digi hena manglabadi dementia gi laina asi nare haina lawbusi yari Dr. James Connell's head of translations and at Alzheimer's Research UK na phonglakpa warol gi matungina manglaknaba haibasina manglaknariba miyoiduru nuaitaba phawgalli adubu toina manglaknabasina al oirakpa matamda kauganba madi wakal laina dementia madi Alzheimer gi laina narakpagi sang yamna wangi natragana wangde haibasigi matangadi malem goina thijinbigi thaksi yamna nemi manglaknaba haibasi dementia laina narakani haibigi yamna nganna khangba yaba khudamni tumbagi cycle gi manungsaliba utup tabagum tumba haibasisu pothabagi yamna maru oriba saru amani amasum haksangi awaba punama kokpaga loinana brain su pothali brain gi awana punama sengdogliba glymphatic system na pangal yamna kanba matam su ahingi matamni manglaknabasi dementia amadi wakalaina naraknabagi ahoba amadi ahanba khudamni haibasida awat pakharadi legani madugi khudam haibabu tumbagi data longnabigi questionnaire yenthokpada mangnuaitaba amadi manglaknaba haibiski tongan tongan khenaba thamduna data logdaba amadi mangnuaitaba amasum manglaknaba mising aduda kaya yamna akaiba pibigi haiba tongan tongan khaidoktuna yengdaba sini adu atopa awatpa mana doctors medal gi khutpuna changengi dama khangalaba volunteers sing asida kusu manadaba miyoi sing khangatuna nainakhidaba angauba jati khaktang khangatuna changeng satakhiba sini maramesna doctors medal gi khutpuna thijinbagi phanglakliba warol sing si yamna paksana sijinabadi yakhiroi adumainama awaba mangnatragana manglaknaba haibisina ahal oirakpa matamda wakal loksing mangba masum kawgonbagi laina layung sing yamna naknaba mari lainai haibisidi utpangamle masina kawgonba madi wakal laina narakani haibigi nganna khangdoktuna nganna layengba yare Dr. Otaiko na asumna phongdugli mangnuaitaba madi manglaknaba haibisi miyoy amagi tungdo oirakpa yaba dementia kawgonba laina narakani haibigi nganna khangdoknabagi lambi amani adubu laina si khongjel tapthan basu yare
नुंगाइबा पाव अमा हाइरगदि यामना तोइना मंगलाकनबा हाइबसी लयेंगलगा फै हाइबसिनी अल्जाइमर लैनागा मरी लैनबा पेरोटिन सिंह पीदुना फर्स्ट लाइन्स मेडिकल ट्रीटमेंट पीदुना लयेंगमनी मंगलाकनबाबु फर्स्ट लाइन्स मेडिकल ट्रीटमेंट पीदुना लयेंगलगा cognitive declines to bami kyaran narakadaba dementia laina thingba yare hainasu doctor otai kuna phongdukli tungda lakadaba anaba thiziloi singda su yamna sawba mating oigani hainasu special content sin makhatana phongdorakli aduga matang asida myam huskuina di lusinjarage du maru bi pauk sing myam da update pijar hige myam puna ngai minasi